Akashbani Imphal, Maibam Dwijamani Pau Pasari, Ahanbada Maroiba Pau. Mukhyamantri Nongthoman Biren Hairi, Raijasida BJP Wanamasung BJP 2 Lengak Lakpadagi, Hausik Pawbada Drug Sungpam Tarahomdui Thukaikre, Drug Polam Kayamarum Pagale. Sarkar Hairi, Pangai the Sagadoriba Judicial Academic Damak Raizaki Health Engineering Department, Sarkar Sangadaba Senpam Pitakre, Atuba Matamda Saba Horgani. Academic session lising ani kulumtoi kunmari degi hauna Imphal East Jilla gi manungsana leiba mai tampam sangsengi pre nursery degi higher secondary thak phobagi class athabagi matamda ahongba leiragani. Pradhan Mantri Narendra Modi na tha khudingi aroiba nomaising numita Akashbani ki thongda sandokpa magi pungningi wa man ki baat thoram mathang tha April da chama surgani. Amasung Gujarat ki Surat Court ki hukum amana Congress lusingba amasung MP Rahul Gandhi bu sahi ani jail thamnabagi rai takre. Mukhyamantri Nongthoman Biren Hairi, Raijasida BJP Wanamasung BJP 2 Lengak Lakpadagi, Hausik Pawbada Drug Sungpam Tarahomdui Thukaikre, Drug Putoposin Tauramba Kaya Ama, Drug Konana Pagatkre, Hausik Su Makatana Pagat Baleptri. Imphal Mantri Purhidalaiba High Court Complex Tangasi Pangtokpa, High Court of Manipur Linkat Kiba, Sahi Tara Subagi, Numid Humni Satakata Bamapokuman Tauram Hotokpada, Mukhyamantri Hai, Raijasida Drug Samasya Mapung Pana Loisana Bagidamag, Singilamda Paktana Popi Pambi Taripasing Toon Batangai Fade. Masida Miyam Nasu Lengak the Mating Pangbiu. Mukhyamantri Hai, Drug Lalumasing Paraga, Makoik Matakta, Matik Saba, Aingi Tabak Lokana Bagidamag Egg and Semnaba Sarkana Honari. Makoyadu, Paraba Matunda Zela Tamlaga, Zamin the Topa Yadanaba, Egama Sembagi, Tangai Fadabali. Raijasi the Inkaliba, Nahasingna, Mayaka Bani Sagi Polamkaya, Season Liba, Siam Labuk Tibani. Asikumo Tabagasi, Maka Asum Zatarabadi, Tungi Mirol the Akaibakayamarum Lakani, Magna Hai. Deforestation to Busima Timinasi, Aduga Poppy Plantation, Maso in the Ray Busima Timinasi, Drug Key, Huzik, Yampaksana, Warfare in the Lawadi, Line of Demasi, Drug to River Potse. Akwai government BJP wanamni tu lak pada drug sungpam tara ko humdo yi matak tu gai kare ko ane am safai akwai na NDPS ke executive akwai gi quantity si yam drodi phaba yadi adu ko magi port ka do loina khara santok semin daroga akwai na ordinance sam thabane do home ministry gi da pallaga le adu su yaragadi akwai gi judges lebiri ba honorable high court ki or lebiri ba expert mayam to birga tana biraga karamai to gana even quantity to masawa about the bill sugat chat pa yada ba mo kitang akan ba ek natra dine akhoi Manipuri meeting je khara mana sukal leiduna khara akhoi je he tong ba khara yaw bane ba khoi gangus sigi NDPS ki leibe action adum yabra adu NDPS ki ek natta ba sigi sidai da khoi kari doruga kitang phagada ke doina Mukhyamantri Nongthoman Biren Hairi, Pangai the Sagadoriba Judicial Academic Damak Raizaki Health Engineering Department da Sarkarna Sangadaba Senpam Pikre, Atuba Matamda Saba Horgani. Mantri Purhidalaiba High Court Complex Tangasi Pangtokpa, High Court of Manipur Likat Kiba, Sahi Tara Subagi Numid Humni Satagadaba, Mapokuman Thorum the Saru Yaraduna Sri Biren Hai, High Court Asigi Zer Singi Lepam, Nauna Sana Bohonaragani, Masigalonana, District Headquarters Singdalaiba, District Zer Singi Office, Atuba Matamda, Mato Mapung Pana Tahona Batabak Baikalagani. Tamenglongi District Court Building Su Salibasai Asigi December da Sangaragani. Thobal District Court Building na Sanganaba Sem Sabaloire, Aduga. Kaksing District Court Complex Amadi Sanapati District Court Complex Hananaba Sem Sabaloire. Masigi Matakta Maugi Judicial Quarter Yauna Single Court Building Sabaloire. Ukrulgi Judicial Type 4 Quarter Amadi Compound Fencing Su Semgalagani. NIA Amadi CBI ga Marilenaba Kesingi Tabuk Thorum Sing Paikanabagidamag, Akanaba Court Amas Hananabasu Tabuk Paikat Bahure. District headquarters in the district judge singi office function to the court of lady mayam masi thawan na ba kolon na ba hina to budo pe jaga amani Tamenglong gumba ukrul gumba de koi mafam identify to ro function to na ba ina lai grabne du bai ai hallaga ai law secretary ne kari ne chief secretary ne koi tanar ka na karam jaga da function to gri karam jaga na function to re haibudo kumna I yenga ga madu mai khangan na ba ai sungsoi soi na to jerake aduga Kogi Pangai the Sagadoriba Kogi Judicial Academy Adugidu deposit I have already transferred amount to the Health Engineering Department
At the RDS, the construction works will be taken off. Judges single levam kari kari do ekoi am thuna sem nana ba sakana do ba ekoi honake. Thobal Jilla ki CMO Conference Hall da tongan ba Raja ki Bibak Singi Karmasari Singi Oiba Food Fortification Haiba Hiramasida Seminar ama ngasi pangthokre. Seminar adu hoktobugi thoromda Thobal ki CMO Dr. Y Nokul Nahai ngasi malemda khongjel yangna ahongba kaya lagliba sigi manungsanna ikhoina sana thakliba chinjak sing asida ahongba asisu ama oiri. Maramaduna ikhoina ana ayek kaya ngakthokpa ngamnanaba food fortification asisu yamna maru oiri. Saliba academic session lisingani kulumdoi kunmaridigi hona Imphal East Jilla ki manungsana leiriba sarkar amasung lanai mahi tampam sangsingi pre-nursery digi higher secondary thak phawbagi class athabagi matamda ahongba leiregani haina ZEO Zone 2 Imphal East ki serolamana khangalagli. Serola sigi matungina pre-primary digi higher secondary thak phawbagi class hobagi matam ayuki pung 9 dagi oiregani adubu class loisinbagi matamda khenaba leigani. Pre-primary ki suti thabagi matam ayuki pung tara class 1 dagina 5 phawbagina pung tara ni thoi makhai class 6 dagi nipan phawbagi oina nungthil pung ama minute tara manga madi secondary amasung higher secondary gina nungthil pung ani minute tara manga da oiregani hairi nauna lepthokloba school kabagi matam asi ngakna sanaba marilenaba school authority singda khangalagli. Iramdam miyamgi apunba khorjai lup ima kho lingkhatkibagi kunmathoi suba mapokomon thauram ngasi Imphal gi press club ta pangthokre. Thormasiga marilenena lup asina tha taruk khudingi phongba irau khol ko ba sefong amasu phongki. Sairengi lairik khungangi mapaugi aiba Dr. Irungbam Devenda Waribam Maino Saireng Manakusinaki. Masiga lenena khangemam ibeton Mangsa tabam Komlakanta amasung RK Sananbi sanune iba tongan ba wari masagi lairik amati Sairengi lairik sing phongki. Bisnupur Police Commando amasung mapan suba Assam Rifles ki apunba kangbu amana ngasi lalolup RPF PLA gi miyoi ama kumbi thingel leikai da leiba mahaki mayum digi pharaba miyoi adu makhataba ain gi thabak lokhanaba kumbi police da sinakre. Manipur Conservation of Paddyland and Wetland Act lisingani tara marigi ekpu khongaw natuna mayang langsing tamang awang leikai da leiba leibak paisinduna yum kai sasinba pukri tawthoktuna lopham manganaba honariba singi mathakta ain gi oiba thabak lokhutpinaba mayang langsing youth library club na sarkar gi pungning singsilagli pawgi marak thanna atenba break ama. Shishu Nistha Niketan Iramdam sigi khwaidagi khumang chauksina matamgi khonglei tungina inat pungak chaduna chatliba CBSE gi senior secondary school ni haurakliba mirolna malem gi lengmanaba singal lamba tawgam janaba pre nursery digina class 12 phawba mahi tamja phamni Shishu Nistha Niketan class 11 science arts commerce stream ahumak leiba Shishu Nistha Niketan bu mamutana khangnabagi amat tangairaba lambi di angang singbu mahikol sida tamduna loinarabata da khangminagani. Ukrul Jilla ki Sirui village da leiba Floringson Luire orphanage da solar lamp sing amasung GI seat sing dan tokre. Assam Rifles ki Somsai battalion na masigi civic action program gi makha da polam sing adu kusinakibani. Tabiriba pawasi Akasbani Imphal dagini. Kendra ki Labor amasung Employment Mantralaya gi makha da workers sing gi masa masu sing da scholarship pinaba amasung Pradhan Mantri Jan Arogya Yojana gi makha da ana laingi khutong saba pinaba gi tamak health card saba gi akhanaba kemama Thobal Jilla gi sapam man lekai da ngasi pangthokre. Raja gi Skills Labor Employment amasung Entrepreneurship Department ki makha da Manipuri Building and Other Construction Workers Welfare Board na sinduna pangthokiba kem aduda punna nupa nupi lising amarom gi labor amasung haksel gi card sakhi. Kemadu da saru yakiba Manipur Building and Other Construction Workers Welfare Board ki chairperson K Sarad Kumar Nahai kar sabagi thabagasi ngasigi oina Thobal Jilla ki tongan ba gram panchayat singna konba mafam singi labor singi tam pangthokpani asigumba kemasi raiji atai mafam singda su pangthokna ba thorang tauri mang Nahai asing malairaba sotana lairaba praja singidamukta mateng pangnaba onabasi aina Nagriba board ki maige degi amadi Manipur sarkar ki maige degi Bharat ki Pradhan Mantri ki Manipur ki chief minister ani ki instruction makha da ngasi koina chathadabui thormasi mafam mayambada chathadarakani Lok Sabha election laktingeda koina mafam punamakta asingma program si paikalaga lairaba praja singna phangmangamna leiramba awaba masida sanam honamada maram kaya do madu ko nanmagi changsal khungjang amani hadana mayamda thamjage.
Rise asida mapandagi sanglakpa miyoising inner line permit ILP paibra haibadu khangdoknaba JC ILPS na satharakpa khongjanggi sarukam oina ngasi Imphal gi pauna keithelda drive sathakre Police ka kusam naraga sathakiba drive adu saruk yaraduna JC ILPS ki convener Phulindro konsam nai Imphal mayolda dukan phamliba mapan gi miyoi kiamrum Rise asigi voter oiba kya yauri makoina pariba voter card sing adu asumba card sing la haibadu sarkar gi official sing na kupna thido patangai phate asiguma drive asi JC ILPS na tongan ba mafam sing dasu leptana sathaki gani hairi Climate change reporting in matang da sahi masumna sathagadaba marisuba rajatha media fellowship kidamak Manipur gi journalist sing dagi darkas kauri sahi asigi fellowship program asigi hiramdi reverse system of Manipur haibasini hanane fellowship anirak phangkraba paumi sing na handak sahi gi fellowship asigi darkas tharakpa yaroi masi Directorate of Environment and Climate Change ki joint director na thokpa cherolamana haibani Regional Institute of Medical Sciences RIMS की Community Medicine Department ने सिंधुना लेफ्टना जतरकपा health talks कम awareness program मा बिष्णुपुर जिला की बिष्णुपुर मुस्लिम लेकाइदा ngasi pangthokre थोरमसी अना लायंगी खुदोंसाबा निंथिने फंगदबा मफम सिंगदा अना लायंगी खुदोंसाबा फंगनबा मति हिरम असिदा भाब तहनबा पांगथोकपनी थोरमदुदा डॉक्टर सिंगना हेल्थ टॉक्स दा सरु याबा लाखिबा मियोय सिंगबु निंथिने लायंगी अमसुंग हिदाक लांगतक सिंगसु लेमना पिखी Hianglam Vidhansabha Kendra ki marung sana laiba khankalaba beneficiary singda se minister Subito pension scheme amadi Manipur all age pension card sing asi antokre card sing adu haukiba matam kharigi mamangda pangthokiba go to BLS 2.0 da darkhas thakiba miyo singda ahanba taka ki oina yathokibani Manipur University ki Department of Fine Arts na senduna numit mapani sathagadaba bronze casting ki workshop kam seminar department asida ngasi digi hokre ngasi ahobo numita sangnairaba artist B Banamali Sarmana resource person oina wangangki loinana saru yakiba singda senjengna murti sabagi matangda ningthina takpi tambikhi Nehru Yuba Kendra Thobal amasung Association of Voluntary Blood Donors Thobal ani na puna senduna lemna I dan tobagi thoramama Thobal District Hospital da ngasi pangthokre ke madu Sahid Bhagat Singh amasung mahaki marup singgi ningsing thoramga mari lena sinbani ke madu da jila asigi mahiroi amasung naha kunthran I dan tawki thoramasigi manung sanna NYK Sandel amasung St Joseph School Sandel senduna knowledge competition amasu St Joseph School da pangthokhi Numit mangani sumna satharakpa nipan suba All Manipur Folk Drama Festival ngasi loisin krai Manipur Dramatic Union sinduna satharakhiba festival aduda Rise asigi drama kagluk mangana saru yaki loisamigi thoromda Mahut Mantri Yumnam Khemsan MDU gi President Sorai Sam Kesorama masung Akashbani Imphal gi Program Head Adhikari Mayum gi Chandra Sharma saru yaki Akashbani Imphal gi pau tabiri Pradhanmantri Narendra Modi ne tha khuding gi aroiba nomaisu numita Akashbani gi thongda sandokpa magi pungningi wa man ki bat thoram mathang tha April da chama suragani program asi ingkumja 2013 gi October 3 dagi Vijaya Dashmi numita hawtokibani hawjik phawbada edition marubudrani pan sandokre chama sube edition asiga mari lenina Akashbani na maru oina man ki ba na Bharat pu awonba purukna bohona bada piri ithil gi matangda akhanaba thoram parengama sandokli Gujarat ki Surat Court ki hukum amana Congress losingba masung MP Rahul Gandhi bu sahi ani jail thamnabagi rai takre court ki rai adu English ni tarama panda Sri Gandhi na Lok Sabha Mikhal ga mari lenna Karnataka ki Kolar da pangthokiba miyam gi mitin da Pradhan Mantri Narendra Modi haiba sagai gi matang da panki bu wafam ga mari lenna sathaba defamation case amaga mari lenna takibani adumainamak Sri Gandhi bu court asimana jamin pikre masi mahagna matak thongba court amada sachana bagi khudong saba pinabani hairi Maragasida Mahakpu sahi ani jail thamnaba rai takiba adu yaningdaba phongdoktuna Manipur Pradesh Congress Committee na masigi office mamangda ngasi wakat mi phamama pangthokhi aroibada maroiba pamo Mukhyamantri Nongthoma Biren hairi Raja sida BJP 1 amasung BJP 2 gi lengak lakpadagi hojik phawbada drug sungpham 13 thubaikre drug gi polam kayamarum phagale Sarkar na hairi pangai de sagadoriba judicial academy ki damak Raja ki health engineering department ta sarkar na sangadaba sanpham pithakre atuba matamda saba horagani academic session lesing ani kolumdai kunmari digi hauna Imphal East jilla gi manung sana leiba mahi tampham sangsengi pre nursery digi higher secondary thak phobagi class atabagi matamda ahongba leragani Pradhan Mantri Narendra Modi na tha khuding gi aroiba nomaisu numita Akashbani gi thongda sandokpa mahagi pungning gi wa man ki bat thoram mathang tha April da chama suragani amasung Gujarat ki Surat Court ki kum mana Congress losingba amasung MP Rahul Gandhi bu sei ani jail thamnabagi rai takre pawri sare